campaign for just and a fair delimitation amadi sanminariba timsina ngasi pabuda laurisi ngarang dagi laurkunate we have already more than 1 year passograbani siga manungsida tongan mafum kya singda awareness program pibagi electronics media print media da mayam ama yaugre adugi matungda political party mayam sing BJP gi kangbu congress ki kangbu NPP ki kangbu adu all political pamu mayam sing pulle agana handana koi kalagana discussion dograbani hojik aina lejari base koi lemine riba koi gi manup sing si Nongpok Pana Apunba Lup NONGPAL haiba koi gi lubom lei hairi bulup si i manungda kalap taram noini maduna Imphal East ki akoi bida leriba koi gi sigi jaga kanu ki jaga se Porompat D.C ki a kam thingna abu go se masi occupy tokjebani hairiba nongpan silaganda campaign for just and fair delimitation of the changsilliba khongchat sigi process ama oina amadi support to oina Michaelika isida leibire ima ibel mayam sista masigi wakalon census habisi karino delimitation habisi karino aduga NRC habisi karino habigi wakalon phongdok chaba lakpani hairiba ngasigi koina wapung thama matungda ekoi jihi gi jaga sida koi kolaw lawraga koi chacha campaign for just and a fair delimitation amadi sanminariba timsina ngasi pabuda laurisi ngarang dagi laurkunate we have already more than 1 year passograbani siga manungsida tongan mafum kya singda awareness program pibagi electronics media print media da mayam ama yaugre adugi matungda political party mayam sing BJP gi kangbu congress ki kangbu NPP ki kangbu adu all political pamu mayam sing pulle agana handana koi kalagana discussion dograbani si aruba people mamada leire sigi film set leire delimitation torobadi si ogani sensa tobudi aro NRC tono khona bada process am sangi haibna singma handan laura baneba handan laura matunga moke thabu ko kai paket bigre aroi bagi ona july gi tang kun ga tarukta akoina manipur university gi camp kanu da auditorium hall da manipur pummi gi oi mipum ma pangthokrabani madu du sum ko da aroi bu warning thagrabni sumaina aroi warning thabu da torokrabni na boy sensa se boycott naxal hai haidana koi boycott tograbni hojiksi census tawringi gi manungni self enumeration da makoi pibagi matungna haukiba august ki tang tara tagina laiba august ki tang kuntha ma to sha si pawu gi manung self enumeration to gudami si gi matungda september almost thazima mikok thigidori mikok thibase door to door da yum basing thideba aduga lakadoriba koi february thadana yum kok thigidori ba masi to gudore si gi mamang da handana to view habada togdra kanda last hour da tawlo pose masi अखोगी थेंबदी लेते हाइबा पोट अम ओरगसु मखोइना तक्सिनगदर पोसे अखोगी अरोइबा तंजादो ओइबनिना मदु positive to kanu ioi oide adu orgasु अखोइना लेबा प्रेशर सिना कनमदना मरम ओइदना मखोइना लेबा यादना tonga मखोइ मी मैम उनरगा करिगुम्बा सेंसस येथोखिबा तारगदी हाइबदी NRC तौद्रिबनिना येथोखिबा तारगदी अखोइ मनिपुरदा लेबा पुमनमकि ओइना अफब ओइगनी यानी कले अदो मसिजे अइना मखोइना थबक ओइना पांथोक्दिबनिना अइना मदुदा याम थाजब ओइद्रि मनमदि थाजब कायरक बिगरे थाजब मांग्रबनिना मखोइना हे sensus ye joy na la thubuni to madu manipur pumle thajab thamgna ba so basically positive way ga tani ko if negative su khana se batang if moina nam na khigi sensus ye thokne ba agi ko ye thok de well good adu na tabida nam na toksula ga di JFD of niyam go ba awai london kari am si se aina haje ge akoi na music technology say it is question of survival akoi live in there ne music sa aina mamang zo yam to na haje ki ba akang ai scholar ma yam na haje ba masigi sensus se China Maya de Minlorga, census, quite more urgent Kagunada, Mamang the NRC talk the census of we are heaven. Curriculum census talk with the delimitation talk with any. Curriculum delimitation talk with the Hodik political go matrix, the home changes, some lakani. Masi, Equina. Curriculum from Kang Sabanga Misa, after delimitation, Matungari, Namoro Ebasi, 100% paid again. Madam, the Hodik lady political go matrix, the lady Naga cookie Mate and a Kaido Pidamaquena. Like Aduba, Ladiba, Lemhoriba, Nagamasung Mate, Haidare, Nagamasung Mate, Bangal, Pulgale, Horiba, Emile, Kano, Emile, Yankee, Lemhoriba, nan akogi maitai nan kanu singse adugi kamu di tarani hojiksi yengo dam taraga yang khege tarana ngameba tarana ngam jomo kidi unity oi bam koi di moi ne pam di man put tribe nu dene ba
Manipur ki tongan ma separate administration ama to we base territory ama orangna bagi union territory ama orangna bagi adu ki state ama orangna bagi state ne ba masi akhoi ni gyan da ga ne aduna lai people sida delimitation to bata ga di kari gumba maduna seat ki oiba changes mai tor ko matam da we akhoi everything loi loss ogani maduna ne koina kariguma haibado kariguma to da bata ga di akhoi question of survival da akhoi angam mamong da akhoi thengnagani sengne du se JFD ni nate JFD je sumna te gi akhoi wamang yanjal senja bakakdani chinjari badi manipur miyam punda mangne manipur miyam sida akhoi ngasi to je no akhoi kana go community amagi mayok we are not against any one community koi community gi mayok nate 1951 da cut off base yar orika na maduda lairamba indian haiba kamu sing haiba tare maduda ma ke khrisan oigera maitai pangel oigera hindu oigera sanamai oigera maduda almost we are all together ko sikse adu sangjala ko neduna haiba kamu sing sina sangjala ko khongjang ne